Ngasi Manipur Exploring Knowledge YouTube channel na pujarakli COVID-19 gi vaccine puthorokpana maram oiraga tamthiraba laina cancer HIV/AIDS na singbagi vaccine puthorokpa yabagi oithokpa leirakpa haukiba chahi 2019 gi athengma matamda China gi Wuhan city dagi COVID-19 sanduroktuna malem sinma thungna chaitheng pikhi adubu telaba matam asida chakhatlaba science and technology gi matam asina yamna thuna hotnaduna COVID-19 gi vaccine puthoktuna laina laichat asibu maithiba piba ngambagi maikairomda changsinlakli malengi mafam kayada puthokliba COVID-19 gi vaccine sing asi mamang thakta puthokhiba laina kaya gi vaccine singa manadaba mawong ama top-topa ama oiri top-topa mawong ama oiribasi yamna athuba matamda puthorokpagi natte vaccine makal sing asi kapsan ngadorba body adugi genetic blueprint sing nainaduna puthokpa vaccine makal ama oiri mamang thakta chanaduna laklaba vaccine sing asi saba matamda ahing manatraga asiba virus sijinaduna aikhoi miyoibagi immune system na changsilakadoriba virus adu masak khangdoknaba semba vaccine ni masigi matung virus aduna changakpa matamda virus sing adubu maithiba pigani Hojik puthokliba COVID-19 gi vaccine ayamba mRNA vaccine makhal singni makhal sing asi miyoibagi cell gi genetic blueprint sing haibadi cell na protein puthokpada base tawraga sabani virus sing aduna miyoibagi hakchangda changlakpa matamda miyoibagi cell ga virus aduga in contact ta leitringai matamda virus sing asidagi ngakthoknaba cell sing aduna poram yathogani Science amadi vaccine da yamna thajaba miyoi singi oinasu handak puthokliba mRNA vaccine maming oina pallabada Pfizer amadi Moderna vaccine sing asi yamna athupa matamda puthorakpa asi angakpa amadi adum oiri pandemic asina kansilaktringai matamda USA government na Operation Warp Speed kauba mission ama haudoktuna nauna thengnakiba laina makhal asidagi ngakthoknaba mapung phaba vaccine ama athuba matamda puthoknaba chanjau mayam ama thadaduna hotnakhi US ki Food and Drugs Administration na yamna thuna miyobila changyeng tawduna mai pakna puthokhi mRNA vaccine gi matangda mamang thaktagi research tawduna laklaba singi oinadi handaki matang asi mai pakpa amani haina lobuyai handak puthokliba COVID-19 gi vaccine asina mRNA gi vaccine sijinaba approve tawba ahanba vaccine ni sahi kunmanga hena scientist singna cancer gumlaba sathiraba laina kaya gi vaccine puthoknaba mRNA gi matangda thigatuna lakhibani adubu hojikti mRNA vaccine puthoktuna sijinaba horaklabanina sathiraba laina kaya cancer HIV/AIDS na singbagi vaccine puthoraktuna medical science ki lam asida ahongba kaya lakpa yari mamangda laina kaya gi sijinariba vaccine sing asi tongan ba mawongda sai khara amana masa sondaraba virus sing sijinai khara amadana asiba virus sing sijinai masida natana virus aduda yauba part khara haibadi protein gumba lauthoktuna sijinai makhal sing asi miyobagi hakchangda chap manana mathau tawi laina sing adugi virus sing adu miyobagi hakchangda control amaki makhada thajinduna hakchang aduda immune system ama develop tawduna akhannaba antibody ama semgani masina virus makhal sing aduna thokhanba laina singdagi ngaktokani adubu mRNA vaccine makhal asidi mamangi vaccine makhal sing asidagi top-topa vaccine makhal amani vaccine ataigumna mRNA vaccine asisu daka leba antibody sing develop tawduna laina singdagi ngaktokadoribani adubu makhal asi sabdadi virus yaudana sabani masidani atai vaccine singdagi manadribasi mRNA na body amada karamna daka leba antibody sing puthokadagi haiba sinbigani loinana laina asidagi ngakthokpa ngamnaba immune system kalhanna laihangani mRNA da M haiba letter ama yauribasi messenger haibani masina aikhoigi body cell singda daka leba antibody sing puthoknaba message pigani kariguma messenger aduna mathau tawkhrabadi mangkhigani masi aikhoina yumda alarming system ama set up tawbuduga chap manai yumgi thongnauda sensor sing panduna alarm system adu mathau tahonba aduga chap manai matang asidana antibody na aikhoigi hakchangbu safe oina lehalibani
mRNA gi vaccine asi puthorokpada hena nungairibagi maramdi mRNA vaccine asi yamna athuba matamda puthokpa ngami masina virus gi mutation amadi tungda lakadaba pandemic sing athuba matamda thengnaba khudong charagani loinana mRNA vaccine haibasi matam kayagi mamangdagi puthoknaba hotnaduna lakpani mRNA vaccine asi amutangda virus gi strain kaya changhandaba ngami mRNA vaccine gi top magun asina COVID-19 da natana atopa sathidaba laina kaya gisu vaccine puthorokpa yabagi oithokpa lakle University of Texas MD Anderson Cancer Center da mRNA vaccine trial tawuda asawa thodang lawriba gastrointestinal oncologist Ben Carlin Morris na phongdokhibada cancer na naraba patient ama cancer dagi faraktuna mahusagi punsida halokpagi oithokpa leire haina phongdokhi cancer bu nabada maruba maram ama oriba cell sing da thokpa genetic mutation sing cancer na naraba miyo amadagi surgery tawduna lauthoklaga tumor adu munna nainaba darkar oi nainaba sida mutation thokpa asi mi amaga khenana thoi chap manaba makhalgi cancer na naraba miyo sing da su tongan ba makhalgi mutation thoi punamak asi mRNA vaccine na thingba ngambagi oithokpa lei maram asina cancer gi vaccine gi matangda mRNA asi yamna maruiba ama oigadori thijiliba asigi pandamdi mRNA vaccine asina immune system da tumor cell da yawiba mutation thoklaba protein sing adu khangdok hangani asumna cancer gi cell sing adu hathkhigani nakan amaromdana miyamna HIV AIDS haina khangnariba laina asigi vaccine puthokpa ngainari masi mRNA vaccine asina maipak hanba yari ngasi faubada HIV gi vaccine puthokpa leitri adubu mRNA gi vaccine sizinaba yarakpa asina laina makhal asigi vaccine puthokpa yabigi oithokpa leiri California gi Scripps University gi research tawba group amana HIV dagi ngakthoknaba mRNA gi technology sinaduna vaccine ama puthokre vaccine aduna immune system da broadly neutralizing antibodies kauba atangba yamna tanga thokpa mapangan kanba antibody ama puthoknaba pandam thamli antibody aduna miyobigi cell da changbada sizinaba HIV virus ki spike protein da napsinduna leiraga virus adugi mapangan hanthangani vaccine makhal asi phase 1 trial toramdaida university asigi immunologist William Ship na thadorokpa press release amada asunna phongdokli immune system na pankriba antibody asi puthoknabagidamak right B cells mathau tahongadabani phase 1 gi trial gi result aduna takpadi vaccine puthorokpa yabagi asa chauna leiri masida natana Aedes kauba kang makhal amadagi sandokpa Zika virus ki vaccine su mRNA sizinaduna puthoknaba thabak tawba hore phase 1 gi trial loiduna phase 2 gi trial chathanaba tawri malemgi oina puthokliba approve tawraba COVID-19 gi vaccine sing asina COVID-19 na maram oiraga sibagi chang hantharakli loinana thorakliba variant sing asidagi su ngakthokli haiba yai anoba thorakpa COVID-19 gi variant sing na vaccine asibu khudum chanaba honaraklabasu mRNA vaccine asina ilailaina variant sing adubu thingba ngamgani hairi mRNA vaccine asigi technology gi hena singthaningai oribadi vaccine asi develop tawba matamda ningthina sem saraba virus sing aduna masak mawong honglakpa mutation thoklaklabasu ngakthokpa ngamnaba mawongda saduna puthoklabani haina phongdokli COVID-19 gi wangmada atopa laina makhal singi mRNA vaccine puthokpa haibasi hojiki oinadi trial tawbada ngariba oiri trial asina maipaktuna tamthiraba laina sing asibu malemdagi muthatpa ngamba oirasanu